Hello guys, ngasi sumayam gidamakta yamna akiba wari mapuduna laksari basement da yumbu do siraga lerambagi dagumlaba kiningai werabo wari yamani wari se kamana tawga habdo mayam puna taminare harga mayam puna khaminasi 29 December 2025 chahi anoba horamdagi numit nini gi mamangdani haribo numit sida asengba ama mayamna khangba phangnaki numit sida Uttar Pradesh ki Muhawada yum amagi thong hangkibani manungdana wooden bed amalai haijaba masuleirami Maduda Faisub tubu haidokpa matamda oirib fibam madudi crime sin amadagi hena tadi chahina kuntaret adubu hakchang dudi yengbada yam kuina thawai yaudana leiba male mamit pangi sor holi adubu leiramliba fibam dudi miyoi do hingi haiba wa khaktani chahi ke age mamangda si khraba miyoi male basement maktudasu khara chatlaga bed amasu lei Misakuna amuk wahang hangagasu paukum amta pirakte misakaduna ahal oiraba mapani mahakti sangsar sida leitre mahaktu siraga fabung duda hiplaga leirambani magi machanupiga maga yumduda chahi manga leiminaki adusu malemga makhoiga ipau amata haunadaba mawongdani angakpa mysterious oiba wari amakhak oigani haidana khanjai kamaina tawbono habdudi punna taminarasi Muhabagi case amakhaki wari ni ngasigi sidi mayam loy ba faw batabiyo Om Prakash Singh Rathor mahak railway da thabak tawbani post yamna chawba nati thabak tu stable oiba ama oi mahak ki thabak tu na maram oiraga mahak tongan ba lamda transfer tawi tongan ba city da system adugi makha pona thabak tawraga ta lakhibani haibadi ayuk tagi thabak thoklakpa loiraga nungdang da yumda hanjanba tungi damakta sel thum tasinba luhongba su phajana makoi gi chanabi da phajana luhongkibani Makoi ki family fazana makhata na laiminaki loina na matam kharani ki matungda machanupi amasu phangjaki mingna Rasmi kawi makoi ki amata pokchaba naitom pokpi machani chahi ke ama hoki adu makoi ki imungda makoi ahumkak leiramki habadi nupa magi nupi amadi macha Rasmi ki childhood si ichamchamba angang amana horakpaga manadi mahak na charpo matamda masa matomta maromdom lepchaba ngamnakti mahak independent oide mahakpo mama mapana kupna yengsinba changlami Mahakara weak oi bahai batara magi mapana Om Prakash amadi mamana machabu senaba burden amaga oina khande amuk matamna ahomga purakpa amuk lakhibani 2015-16 adai doiramgani matam dudi Om Prakash magi thabak tugi aroi bachahi oisalak patan jani transfer tawbagi matam su loisala ami aduga Rajasthan da magi aroi ba posting tarami adabu tanja aduda yumgi phibam dasu ahomba lakhi maramdi magi nupigi haksang sontheraki Naba horpadagi chamchamna ngahakin naba malubani Dr. Gasu tanaduna laying batawi adubu khalubaga hena sokchanba henjalakibani habatare 2016 adwai dadi magi nupi makoi anibu thadoktuna chatkibani makoi gi imungi miyoi ama laikidaba matamdadi makoi gi imung aduki matik angakpa phawba habadu oiramki Rasmi su matamduda chahi 15 13 adumaina oirabani Hariba matamsidadi mama mapa oiba singa maru oina mama oibi singa yamna naknaba timing amasu oi adubu matamduda magi mama laikhidri loinana masa maksu mental illness ama mayok naribani mama laitraba matungda makhoi mapa amadi laibak thiraba macha adu khaktang ngai haure emotional loss oiba khatnatana practically yamna awaba amasu oiraki maramdi Rasmi bu matam khaktana toina yengsinba ama changai Tanjasida Om Prakash na magi thabakta imungda fazana maintain tawraga thamnaba tawki adu magi thabakti tawda yadaba amani posting tab haibasesu machada su kamaina matomda thamlamgani aduna mana su khanki retire oraba matungdadi mafam amada fazana settle tawraga leiba machangi haidana aduna Om Prakash na khanbada mathangda leibadadi yamna khudong sagadaba magi relatives ka leibadasu nungaigadaba mateng darkar leirgasu irai laina phanggadaba mafam amada leibana phai hadana khanjai aduna Uttar Pradesh ki Muhabagta leinaba khankibani yum saki yam phajana sabanadi mahakna khanjabada makhatana mafam adudagi hena chatgadaba posting tagadaba leitrabanina ingna chikna leirage haiduni mana khalis adubu manadi khangjabanati mahakna sariba yumdo matam kharani gi matungdadi mabu otkadawba ama oirakadauri habase khangjaba nati Muhabagta yum saraba matungda magi life ta mangal watpa horaki maramdi angang adabu thadoga chatpa habasi araiba madi oiramdi matam chana chak pijaba changi hidak pijaba changi angang dugi akoibada leiba machak Prakashu thabak makhal makhal tawba pambani adubu masu ahan oshala ini masa suan thaba khawra abani
ꯀꯌꯥꯝ ꯀꯟꯅ ꯊꯕꯛ ꯁꯨꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯃꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯈꯤ ꯍꯦꯛ ꯂꯥꯏꯅ ꯆꯪꯈꯤꯕ ꯅꯠꯇꯦ ꯄ꯭ꯔꯀꯥꯁꯅ ꯃꯅꯥꯛ ꯅꯛꯄꯗ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯥꯝ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯝ ꯗꯦꯕꯤꯒ ꯊꯦꯡꯅꯈꯤꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨꯗꯒꯤꯗꯤ ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯂꯩꯕ ꯆꯠꯄ ꯇꯧꯏ ꯍꯥꯟꯅꯗꯤ ꯊꯕꯛ ꯇꯧꯕ ꯑꯅꯤꯁꯤꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯨꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯒꯤ ꯋꯥ ꯑꯃ ꯂꯥꯛꯅꯈꯤꯕꯅꯦꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒꯁꯨ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯦꯟꯅꯕꯗ ꯍꯦꯟꯅ ꯂꯥꯏꯔꯒꯅꯤ ꯐꯖꯅ ꯆꯦꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯣꯝ ꯄ꯭ꯔꯀꯥꯁꯅꯁꯨ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯤ ꯀꯧꯅꯗꯅꯕ ꯍꯥꯏꯗꯅ ꯌꯥꯔꯝꯕꯅꯤ ꯍꯧꯔꯛꯄꯗ ꯃꯇꯝ ꯅꯥꯏꯕ ꯆꯥꯡ ꯅꯥꯏꯕ ꯄꯤꯖ ꯄꯤꯊꯛ ꯇꯧꯕ ꯐꯖꯅ ꯇꯧꯔꯝꯃꯤ ꯃꯇꯝꯒ ꯏꯔꯣꯏꯅꯅ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ ꯌꯨꯝꯗꯨꯒꯤ ꯁꯣ ꯃꯈꯣꯏꯅ ꯄꯥꯏꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯪꯉꯒꯁꯨ ꯃꯈꯣꯏꯒ ꯏꯟꯇꯔꯦꯛ ꯇꯧꯕ ꯑꯗꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯦꯂꯦꯟꯁꯁꯤ ꯑꯗꯨꯝ ꯀꯥꯏꯊꯔꯛꯄ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯌꯨꯝꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯀꯅꯥꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯗꯤꯁꯥꯏꯠ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯃꯈꯣꯏꯅ ꯇꯧꯔꯤꯗꯨꯅ ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ 2020ꯗꯗꯤ ꯔꯤꯂꯦꯇꯤꯚꯁꯤꯡꯁꯨ ꯂꯥꯛꯄ ꯈꯔ ꯍꯧꯅꯔꯦ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯊꯕꯛ ꯇꯧꯔꯤꯕ ꯌꯨꯝ ꯁꯪꯂꯤꯕ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯄ꯭ꯔꯀꯥꯁ ꯂꯩꯕ꯭ꯔꯥ ꯍꯪꯉꯁꯨ ꯂꯩꯇꯦ ꯆꯠꯊꯣꯛꯈꯤ ꯃꯍꯥꯛ ꯅꯥꯔꯦ ꯎꯅꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯁꯥꯁꯟꯅꯗꯨꯅ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕ ꯑꯃꯨꯛꯀꯗꯤ ꯃꯍꯥꯛꯅ ꯎꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅꯁꯨ ꯍꯥꯏꯖꯤꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯃꯗꯨꯒꯤ ꯐꯣꯜꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯇꯣꯏꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯂꯦꯞꯍꯜꯂꯦ ꯔꯤꯂꯦꯇꯤꯚꯁꯤꯡꯅꯁꯨ ꯑꯣꯝ ꯄ꯭ꯔꯀꯥꯁ ꯃꯁꯥꯅ ꯃꯌꯥꯝꯗꯒꯤ ꯂꯥꯞꯄ ꯄꯥꯝꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯈꯟꯕ ꯍꯧꯔꯝꯃꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯃꯄꯥ ꯃꯆꯥꯗꯨꯕꯨ ꯌꯨꯝꯗꯨꯒꯤ ꯕꯦꯁꯃꯦꯟꯇ ꯍꯣꯡꯖꯤꯟꯍꯟꯈꯤ ꯏꯃꯝ ꯃꯝꯃꯤ ꯁ꯭ꯇꯣꯔ ꯔꯨꯝꯕꯨ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯃꯊꯛꯇ ꯂꯩꯕ ꯃꯈꯣꯏꯅ ꯑꯗꯨꯃꯛ ꯄꯪꯂꯩ ꯃꯔꯩ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯕꯤꯔꯤꯕ ꯃꯈꯣꯏꯗꯤ ꯀꯅꯥꯝꯇꯒꯤ ꯃꯅꯤꯟ ꯐꯪꯗꯅ ꯂꯩꯔꯝꯃꯤ ꯆꯥꯕ ꯄꯤꯊꯛꯄꯁꯨ ꯉꯥꯏꯔꯦ ꯄꯤꯖꯒꯗꯕ ꯆꯥꯡꯗꯗꯤ ꯍꯦꯛ ꯄꯤꯖꯗꯗꯅ ꯍꯤꯡꯅꯕ ꯁꯣꯔ ꯍꯣꯟꯅꯕ ꯈꯛꯇꯃꯛ ꯄꯤꯖꯕ ꯇꯧꯔꯝꯂꯤꯕꯁꯦ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯈꯣꯠ ꯑꯃꯅꯤ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯃꯥꯒꯤ ꯆꯥꯒꯗꯕ ꯆꯥꯡꯗ ꯄꯤꯖꯗꯕ ꯑꯗꯨꯁꯨ ꯆꯍꯤ ꯑꯃꯃꯨꯛ ꯅꯥꯌꯦꯛꯄ ꯃꯇꯝꯗꯁꯨ ꯗꯣꯛꯇꯔ ꯀꯧꯒꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯝꯅ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ 2021 2022 ꯑꯃꯗꯤ 2023 ꯌꯨꯝꯊꯪꯅꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝ ꯐꯖꯅ ꯂꯩꯔꯤꯕ ꯑꯗꯨꯝ ꯃꯥꯜꯂꯝꯃꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯀꯔꯤ ꯎꯍꯟꯒꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗꯅ ꯂꯩꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯨꯝꯊꯪꯅꯕꯅ ꯐꯥꯎꯕꯗ ꯈꯪꯗꯕꯅꯤ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯅ ꯆꯍꯤ 5ꯁꯨ ꯐꯥꯖꯟꯈ꯭ꯔꯦ ꯑꯗꯨꯒ 29 ꯗꯤꯁꯦꯝꯕꯔ 2025ꯁꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯋꯥꯠꯂꯤꯉꯩꯗꯅꯤ ꯃꯈꯣꯏꯅ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯕꯦꯁꯃꯦꯟꯇ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗ ꯑꯣꯝ ꯄ꯭ꯔꯀꯥꯁꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯗꯨꯁꯨ ꯈꯪꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯅ ꯄꯥꯈꯠꯈꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯌꯨꯝꯊꯪꯅꯕꯗ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯃꯈꯣꯏꯒꯤ ꯃꯤꯒ ꯍꯥꯏꯗꯅ ꯔꯤꯂꯦꯇꯤꯚꯁꯤꯡꯗꯁꯨ ꯄꯥꯎ ꯌꯧꯈꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯌꯨꯝꯗꯨ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯒꯗꯣꯏꯅꯤ ꯐꯅꯌꯥꯝꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯔꯕꯁꯨ ꯑꯟꯁꯔ ꯄꯤꯔꯛꯇ꯭ꯔꯕꯗ ꯊꯣꯡꯗ ꯊꯨꯒꯥꯏꯕ ꯇꯥꯈꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯑꯅꯤꯗꯨ ꯐꯪꯈꯤ ꯔꯁꯃꯤ ꯐꯩꯖꯨꯞꯅ ꯀꯨꯞꯁꯜꯂꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯕ ꯊꯛꯇꯕꯗꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯐꯤꯕꯝꯗ ꯂꯩꯔꯝꯈꯤ ꯍꯤꯡꯅ ꯑꯗꯨꯁꯨ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯔꯥ ꯂꯩꯕ ꯑꯅꯤꯗꯨꯕꯨ ꯐꯥꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯊꯤꯒꯠꯂꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯗꯨ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯕꯨ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯆꯥꯟꯁ ꯂꯧꯔꯒ ꯃꯤꯒꯤ ꯌꯨꯝ ꯑꯃꯕꯨꯁꯨ ꯊꯨꯒꯥꯏꯕ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯀꯟꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯂꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ